Loktak Pat ki akoibada taba ngami singi marakta anouba wakhal puthokduna nga amadi khazingna chingba laina faba yanaba pambai kaya puthoknaduna sijinnaba hore loinana maipakna chathabasu ure Maitei singna hauna amadi pamna chanariba insang mathel chagem pomba amadi singju borada maru oiba nga makal ama oina hapnariba khazing asi mahausadi Longtrai natraga kabolu machada fanarami ngasidi miyamna sijinnaba loiraba ahangba plastic bottle gi matengna khazing yamna laina phaba yare haina Bishnupur district ki ningthaukhong kha khunau da leiba wakongthem ranjitna phongdorakle November thadagina February tha fawbada bottle ahangbada hutlaga ngari khara manungda haplaga patki isingda thadaduna thamlaga ayukta hi tonglaga lokatpada khazing changlaga leirami aduna khazing laina phaba ngami haike khazing fabagi chang asi nongmada kg ahum mari gumba faduna lupa chamnga dagi lisingama fawba tanduna imung puba ngami asaba mat haibadi kalenda phumda yalaga thammi aduga ningtham thadana ahangbada thamlaga khazing faduna sel tali hainasu phongdokhi sawana lu samyung thujabale masida koina nongmada koi phangmai changsi lupa sami samwa daina lisingmu changsi sum paraba sum thujai ma thumbai matamna koina November thadagina February phawa mai thamse sim thum jang ko koin nari ka hape irung sila adu koina ekta pata butara koi umul kanda nongal kanda koi kai sapa kanda sim thum jang ko sangam bakari koi ko tuga mai tono phajab khajing phawi lambi hida ina sum tijan jabada wa marang kai tamsida koi batan ji kumel laga ina isana khajing phawi koi mongji youtube ko ji nga ga sajab